Ningol Chakouba Lakpada, MALEM PUMBADA LEIRIBA KANGLEI CHANU SINGDA, All Manipur Meitei Pangal Club Organization, AMMPACO na Yaipha Paojel Pirakli. Ningol Chakouba Kumhai Kamari Leidana Organization as an Thadorpa Gerald Amana Hai. Mamang Chahigi May Ahumtagi Chatarakiba Irang Asiki Chaking Fanglaba, Imung Singi Awabada Sarukari. Ningol Chakouba Lakpada, Lamdam Asida Kundaminari by Yellow for a Punda Maknusi Janaba, Laibak Mara Chetba, upon Bagipak Haluna, Mang Taduna Iramdam Ase, Yaifana Tamnaba Honabada, Sarukaminaba or Sano. Amaronda Manipur no Maditang Drama Yadaba Polam Sing Pusilakpada, a Joba Todang, no river gradi driver Singda, Tati Tawin Tobugi Tawong Sing, Chatarakli Asita Sing and White Mate, Masigumba Tawong Ase, Akaramona Kandem Tawe. Furuki Wakalo na Mang Taduna, Masagi Oibana na interest Amada, Tabak Tauropa organization kaya Amatoropa Asina, Apunba Manipur, Amasagat na Bukona Liba Manglan Ado, Mangfang Nobagi Mahuta, Machet Tana Basilakba Man Batawong Sing, Tegnarakba Asin White. Tungan basiyeso singna tabak tawbo matamda radical organization amagi maungda tabak tawrokpa asina tungan bakang furup singge marakta nungsi channel leminabagi saktam ado nongmagi mangsidakle aikoi pumna makna manipuri apunbagi saktam sagatna bokona bada mating pangduna kanglo furup singge khenaba leitada nungsi channel leminabagi saktam ado lakna bokona minase amaromda haukiba October 19 da kwakta salpa mina bazar dake Basir Ahmad Kauba driver amana mayumda halakpagi lambida fubala da masak khangda Biyoy Karana Tamtina Furakiba Tawong Ado, AMMPACO na akan moda kandem tawi haina, Charol Asina Makatari.